ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯃꯕꯨꯛꯁꯨ ꯊꯟꯕ ꯂꯟꯆ ꯕꯣꯛꯁꯇꯁꯨ ꯄꯤꯕ ꯌꯥꯕ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯇꯁꯨ ꯑꯗꯨꯒ ꯄꯤꯖꯕ ꯌꯥꯕ ꯕ꯭ꯔꯦꯛꯐꯥꯁꯇꯁꯨ ꯄꯤꯖꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯦꯒ ꯔꯣꯜ ꯑꯃ ꯁꯦꯝꯕꯁꯤꯅꯤ ꯉꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯩꯖꯕ ꯚꯦꯖꯤꯇꯦꯕꯜ ꯈꯔ ꯍꯥꯞꯄꯒ ꯃꯌꯥꯝꯗ ꯁꯦꯝꯃꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯃꯈꯜ ꯃꯈꯜꯒꯤ ꯚꯦꯖꯤꯇꯦꯕꯜ ꯍꯥꯞꯄꯒꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯖꯕ ꯚꯦꯖꯤꯇꯦꯕꯜ ꯈꯔꯅ ꯑꯗꯨꯝ ꯁꯦꯝꯃꯒ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯏꯆꯥ ꯑꯅꯤꯁꯨ ꯌꯥꯝ ꯄꯥꯝꯅ ꯍꯥꯎꯅ ꯆꯥꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯑꯍꯥꯟꯕꯗ ꯌꯦꯔꯨꯝ 4 ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯃꯦꯌꯣꯅꯤꯁ ꯄꯦꯀꯦꯠꯁꯤꯃꯒ ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯁꯣꯁꯁꯤꯃꯒ ꯂꯧꯖꯔꯦꯀꯣ ꯑꯗꯨꯒ ꯀꯦꯔꯣꯠ ꯑꯃꯒ ꯕꯤꯇ꯭ꯔꯨꯠ ꯑꯃꯒ ꯑꯗꯨꯒ ꯀꯨꯀꯨꯝꯕꯔ ꯊꯕꯤꯗꯤ ꯌꯥꯎꯅꯤꯀꯣ ꯊꯕꯤꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯇꯕꯒꯤ ꯃꯔꯝꯅ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯩꯕ ꯚꯦꯖꯤꯇꯦꯕꯜ ꯑꯅꯤꯁꯤꯡꯒ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯖꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯑꯩ ꯒꯦꯍꯨꯒꯤ ꯑꯇꯥꯁꯦ ꯂꯧꯖꯔꯦꯀꯣ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯐꯖꯅ ꯑꯇꯥ ꯐꯖꯅ ꯇꯣꯠꯂꯁꯤꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯄꯒ ꯐꯖꯅ ꯊꯥꯎꯗꯤ ꯑꯩ ꯍꯥꯞꯇꯦꯀꯣ ꯑꯗꯨꯝ ꯇꯣꯠꯄ ꯃꯇꯝꯗ ꯇꯣꯠꯄ ꯈꯥꯏꯕꯣꯛ ꯆꯟꯁꯤꯜꯂꯛꯑꯀꯥꯟꯗꯀꯣ ꯈꯤꯇꯪ ꯊꯥꯎꯁꯦ ꯍꯥꯞꯄꯒ ꯅꯞꯇꯕꯒꯤ ꯃꯑꯣꯡꯗ ꯅꯞꯇꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯑꯩ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯁꯤꯗ ꯇꯣꯠꯄ ꯂꯣꯏꯔꯦ ꯑꯩ ꯈꯨꯝꯖꯤꯟꯅ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯚꯦꯖꯤꯇꯦꯕꯜ ꯑꯍꯥꯟꯕꯗ ꯑꯩ ꯕꯤꯇ꯭ꯔꯨꯠꯁꯦ ꯈꯣꯛꯄ ꯍꯧꯖꯔꯦꯀꯣ ꯕꯤꯇ꯭ꯔꯨꯠꯁꯦ ꯐꯖꯅ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯑꯁꯤ ꯑꯗꯨꯒ ꯃꯀꯨꯁꯦ ꯈꯣꯛꯇꯣꯛꯑꯕ ꯃꯇꯨꯡꯗꯀꯣ ꯃꯥꯒꯤ ꯐꯖꯅ ꯍꯥꯏꯗꯤ ꯀꯨꯞꯅ ꯁꯤꯡꯖꯤꯠꯇ ꯁꯤꯠꯂꯁꯨ ꯌꯥꯏꯀꯣ ꯁꯤꯡꯖꯤꯠꯇ ꯁꯤꯠꯄꯗꯣ ꯑꯩꯒꯤ ꯁꯤꯡꯖꯤꯠꯁꯦ ꯌꯥꯝꯅ ꯀꯨꯞꯃꯟꯕꯒꯤ ꯃꯔꯝ ꯑꯣꯏꯕꯅ ꯑꯩ ꯁꯤꯡꯖꯤꯠꯁꯦ ꯂꯧꯖꯗ꯭ꯔꯦ ꯑꯗꯨꯅ ꯊꯥꯡꯅ ꯇꯧꯔꯒ ꯀꯨꯞꯅ ꯇꯧꯅ ꯁꯦꯝꯖꯔꯦꯀꯣ ꯁꯤꯡꯖꯤꯠ ꯈꯤꯇꯪ ꯑꯂꯟꯕ ꯑꯄꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯐꯖꯅ ꯃꯆꯥ ꯇꯥꯅ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯣ ꯌꯥꯝ ꯀꯨꯞꯃꯟꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯨꯗꯤ ꯌꯥꯝ ꯀꯨꯞꯄ ꯑꯣꯏꯕꯅ ꯑꯩ ꯑꯗꯨꯅ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯅ ꯊꯥꯡꯁꯤꯅ ꯑꯣꯏꯅ ꯁꯦꯝꯖꯔꯦ ꯐꯖꯅ ꯇꯧꯅ ꯀꯨꯞꯅ ꯁꯦꯝꯖꯔꯦ ꯀꯦꯔꯣꯠꯁꯨ ꯐꯖꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯑꯉꯥꯡꯁꯤꯡꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯇꯤꯜꯍꯧꯁꯦ ꯑꯩ ꯌꯥꯝ ꯂꯧꯖꯗ꯭ꯔꯦ ꯈꯖꯤꯛꯇꯪ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯇꯥ ꯇꯣꯠꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯌꯥꯔꯦ ꯑꯁꯤ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂ ꯊꯝꯃ ꯃꯇꯨꯡꯗ ꯑꯩ ꯂꯧꯊꯣꯛꯆꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯟ ꯇꯣꯠꯄꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤꯀꯣ ꯇꯟꯁꯦ ꯇꯣꯠꯄꯒꯤ ꯃꯇꯨꯝ ꯑꯩꯅ ꯈꯥꯏꯗꯣꯛꯆꯔꯦ ꯈꯔ ꯇꯧꯅ ꯑꯗ ꯑꯩ ꯁꯤꯗ ꯇꯟꯁꯦ ꯇꯛꯄ ꯍꯧꯖꯔꯦ ꯐꯖꯅ ꯇꯛꯑꯁꯤ ꯑꯗꯨꯒ ꯌꯥꯝ ꯀꯟꯅꯁꯨ ꯊꯥꯍꯜꯂꯔꯣꯏꯁꯤꯕꯀꯣ ꯈꯤꯇꯪ ꯄꯥꯔꯞ ꯇꯧꯔꯒ ꯇꯛꯑꯁꯤ ꯑꯗꯨꯒ ꯑꯩ ꯒ꯭ꯌꯥꯁꯁꯦ ꯃꯩ ꯍꯧꯒꯠꯆꯔꯦ ꯑꯗꯨꯒ ꯄꯦꯟꯁꯨ ꯊꯥꯡꯒꯠꯆꯔꯦ ꯄꯦꯟꯁꯦ ꯃꯁꯛꯁꯦ ꯈꯤꯇꯪꯗꯤ ꯊꯤꯕꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯔꯛꯀꯅꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯇꯟꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯔꯒꯦ ꯑꯍꯥꯟꯕꯗ ꯑꯩ ꯇꯟꯁꯦ ꯁꯥꯍꯜꯂꯒꯦꯕꯀꯣ ꯍꯥꯏꯗꯤ ꯐꯖꯅ ꯑꯗꯨꯝ ꯀꯕꯛ ꯃꯨꯜꯍꯜꯂꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯐꯖꯅ ꯇꯧꯅ ꯃꯨꯜꯍꯟꯕꯤꯕꯀꯣ ꯑꯗꯨꯅ ꯑꯁꯤꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯩꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯦ ꯑꯦꯒ ꯔꯣꯜ ꯍꯥꯏꯔꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯉꯥꯎꯖꯩꯕꯀꯣ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯦ ꯕꯤꯇ꯭ꯔꯨꯠ ꯆꯥꯗꯕꯁꯦ ꯁꯤꯗ ꯍꯥꯞꯈ꯭ꯔꯒꯗꯤ ꯂꯣꯏꯅ ꯃꯆꯜ ꯁꯨꯅ ꯍꯥꯞꯆꯜꯂꯕꯅꯤ나 ꯃꯥꯒꯤ ꯃꯍꯥꯎꯗꯣ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯤ ꯆꯥꯗꯕꯗꯣ ꯆꯥꯔꯣꯏꯒ ꯍꯥꯏꯕꯗꯣ ꯉꯝꯗ꯭ꯔꯤꯕꯀꯣ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯍꯧꯗꯅ ꯍꯥꯎꯔꯒ ꯑꯗꯨꯝ ꯆꯥꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯑꯩ ꯇꯟꯁꯦ ꯍꯧꯕ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯇꯟꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯌꯦꯔꯨꯝꯁꯦ ꯊꯨꯒꯥꯏꯕ ꯍꯧꯖꯔꯒꯦ ꯌꯦꯔꯨꯝꯁꯦ ꯊꯨꯒꯥꯏꯔꯒꯦ ꯌꯦꯔꯨꯝꯁꯦ ꯑꯅꯤ ꯑꯃ ꯂꯧꯔꯒꯦ ꯌꯦꯔꯨꯝ 2 ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯅꯩꯈꯥꯏꯔꯁꯤ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯁꯤꯀꯣ ꯌꯦꯔꯨꯝꯁꯦ ꯑꯩ ꯊꯥꯎꯗꯤ ꯍꯩꯈ꯭ꯔꯕꯅꯦ ꯑꯗꯣ ꯌꯦꯔꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯇꯟꯁꯦ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒꯦꯕꯀꯣ ꯌꯥꯝ ꯀꯟꯅꯗꯤ ꯅꯝꯃꯔꯣꯏꯁꯤ ꯅꯝꯃꯧꯔꯒꯗꯤ ꯃꯥꯒꯤ ꯌꯦꯔꯨꯝꯁꯤꯒꯤ ꯃꯍꯤꯗꯣ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯀꯪꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅꯀꯣ
ꯍꯥꯏꯗꯤ ꯂꯣꯏꯅ ꯆꯥꯏꯊꯣꯔꯛꯑꯅꯤꯕ ꯑꯗꯨꯒꯤ ꯌꯥꯝ ꯀꯟꯅ ꯅꯝꯗ꯭ꯔꯦ ꯃꯨꯟꯕ ꯉꯥꯏꯔꯁꯤꯕꯀꯣ मुल्ले अदुगा मथंगा अमतंग ओंथोगा अमुक फजना अदुम मुनबुदि मुल्लबने अदुसु ngahaktang sahalage मुल्लनगे अदुगा यारे मयाम लौथोकचरे असुमाइना तौना मथंगी सु प्रोसेस से सुमाइना चप मानना तौना सेमसी अदुगा मागी मनुंगी फिलिंग से हापा हौरसी अहानबदा आई मेयोनीज से हाना हपसिल्ले अदुगा चामचना फजना कनो तौरसी बको तैसल्लसी बको आइदी फजना तैसल्ले थोंगनबा अदुगा मतुंगदा कैरोट से हापचल्लगे अदुगा बीट्रूट सिसु हापचल्लगे तिलौ खरा सिसु अदुम हापचल्लगे तिलौ सिनि यामना हापरोगे अदुगा सागी टमेटो सॉस तो मथक चाइसल्लसी बको फजना समाइना चाइसल्लसी अदुगा फजना रोल से अमतंग फजना तौरसे सुमाइन तौना तादनबगी मओंग तौरगा फजना रोल तौसल्लसीको यामनसु हावबने आइदी यामना हावे अदुगा वेजिटेबल से कनागुम्बमनदी अदुम थावदा ngौथोकपा तौबा अदुम खका साहल्लगा अदुम ngौथोकपा दुमाइना तौबसु यौनबने अदो हिंगना सुमाइना सुम चारगाको हावबनीबको मनुंगदा सुमाइना हापगा अदुगा मेयोनीज अदुगा टमेटो सॉस सुमाइना हापचल्लगा चाबसे याम थीना हावबने मयामसु ट्राई तौरगा येंगो अदुगा मयाम आइगी वीडियो सिबो नुंगाइबिबा तारगदी मयाम लाइक कमेंट सब्सक्राइब तौबा कौबिरमगनु अनोबा इचिनाव सिंग चंगबिरकपा तारगदी सब्सक्राइब बटन दा नमसनबिरमो नुंसिबिदुना अदुगा मयाम आइगी रेसिपी सेसु नुंगाइबिबा यamna पामिबा तारगदी अदुम मथंगदसु नुंगाइबा वीडियो पुरगा लाक्चगे अदुगा मयाम यामनसु हावबने आइगी प्रोसेस सेसु ट्राई तौरगा येंबियो अदा मयाम वीडियो सेसु आइसिदा लोइसिनजरगे बाय बाय